Numit nigi Manungda Waroisin Laknabagi Lambi Uba Fanglagani Governor India Block Manipur gi mihut singna Governor unaduna wafam kaya Khallambadagi Pawasi ngasinung tilfong kiba pandam pause dagi Louthokhankhre Wakhalwan manaba political party tara na punsinduna semba India Block ki mihut singna ngasi Imphal gi Rasbaban da satuna Governor Anusuya Uikega unaduna Manipur da sahi elaba irang amade handakta ziribam da thorogliba irang asida akan bamijeng sangduna Louthokhankhre yaba thabaksing Louthokhankhre ba Khallambadagi Governor unaraba matung Rasbaban geta paumi singa unaba mada veteran politician Dr. Moirangthem narana phongdokibada ngasi Governor ga unaruba duda chahi alaglaba irang asigi matangda Union Home Minister Amit Shah ga unaduna wari sanare haina Governor na phongdorokpaga loinana mahaki maikaidagi numit nigi Manungda Waroisin purakpa yanava lambi ama Uba Fanglagani haibagi thazaba pirakhe Governor ga unabaduda CLP gi luchingba oibobina Manipur gi irang maruwaina jiribam gi wathokasigi matangda chapchaba warol yauba cherol Governor da langkhatkhe Governor gi maikaidagi mahakna handak Delhi da satuna Home Minister Finance Minister yauna center gi luchingba kaya unaduna wari sanakhre mahaki Governor gi maikaidagi so irang asi athuba matamda loisinaba angamba thakta honare irang asigi Waroisin purangnaba lambi yatminaduna tangdu laitaba Manipur ama purangnaba honaminase khongthang aduda Governor ama waina tawpham thokpa thodang lawgani haibagi thazaba pirakpaga loinana tangai fadrabade political party khudingmaki oiba mifam kaugani haina Governor na thazaba pirakhi haina Dr. M Narana phongdokhe CLP gi lusingba oiriba hanagi Chief Minister oibobi yauna India Block ki mihut kangbu aman Rasbaban da chatuna Governor da unaduna Manipur gi wathoki matang da wari sanabaga loinana tha asigi tarukta ge jiribam da thorokiba irangna mayum thadoktuna lanjena duna relief camp sing da sangjafam logduna leiriba miyoi sing athuba matamda state forcing na matik sana ngak senduna masa masa gi mayumda hanjilhanna ba thabak Louthokhankhre amade Churachandpur, Kangpokpi, Imphal amasung Moredagi lanjena duna relief camp singda changjafam lawduna leiriba miyoi singso akanba state forcing gi checksin thoranga loinena masa masa gi mayumda hanjinba ngamnaba thabak Louthokhankhre National Highway 37 amasung 2 da akanba security gi section thorang sing Louthokhankhre duna Manipur gi lifeline oiriba lambi ani asida nongmagi tangai fadaba polam sing pusilakpa truck sing oil tanker LPG bullet tanker sing amade passenger puba gari sing aki akhang amadi apanba yauduna chatpa ngamnaba thabak Louthokhankhre pumnamak asigi mathakta chahi helaba Manipur gi irang ase athuba matamda loisinbiduna mahausagi punsida hanjilaknaba state amadi center laingangna Louthokhankhre yaba thabak sing khudakta Louthokhankhre haina taksinba memorandum amaso Governor da pisinke ngasi Governor ga unabaduda MPCC gi President K Megachandra Congress ki MLA sing MP Dr. Angomsa Bimol Akoijam yauna India Block ta Congress ka punna chatminariba political party taragi luching basaruk yakhe Luhongphamda Ka-Henna Fijang Khallambadagi WAMA na Louthokhankhre pawasi ngasinung tilfong kiba pandam pause dagi Louthokhankhre ngarang Imphal East ki manungchan ba porompat ahonggai da leiba miyoi amagi yumda luhongna ba Khallamba Ka-Henna ba Fijang sing wakhalon manaba apunba WAMA kang leipak na Louthokhankhre haire WAMA ki Secretary Publicity and Devesor Mitay na thadorokpa chero laman hai lamdam asida pangthokpa thauram sing luhongba haijingpot lana thauram na chingba thauram sing da sel Ka-Henna sanganba made miram gi matau tamba asi tawbidana ba WAMA na haijaba laikhre loina na lamdam asida WAMA na sahi asigi March 15 dagi khongjang sangsinduna su lakle luhongba haijingpo na chingba da Ka-Henna Fijang Khallamba kek pinaba kek inaba khudop pinaba khudop sinaba luhongba made lana thauramgi sona pungi akoibada famliba miyamda sel thabana chingba si tawbidana ba khongjang sangsinduna lakle lamdam asigi thauram kayada maningtamna mapu pandabagum tawning ba mawongda satharakpana mahausagi chanabibu mirairakpa mitopki chanabibu chanabi amawaina pusilakna ba honarakpa WAMA na taray na laude masina laidaba khunai laikha tahananabagi achouba singnaba mani haina lauwe hiram asigi matangda WAMA na Ka-Henna sel thadaba miramgi matau tamlamba sing wakhal taminaba laikhre ngarangsu Imphal East ki ahonggai da leiba miyoi amagi yumda
luhongbagi khalamba Fijang Ka-Henna Louthokhanduna wakhal taminakhre lamdam asida ngasi mikap mirau kholtana tumpham safam khangdana lanjena duna misi minakaya mayoknari basida asigumba mitopki matau tamba Ka-Henna sel thadaba asi tawbigano ten house tawriba isilinau singnaso sendong khara khaki miramgi chanabida Ka-Henna sel sangan batokpiyo tangai faraktrabadi pamdaba thodok thoglakpasu yai masimakti lup asina tawningde ngarang wamaga faminanaba matam launaringaida masana masabu ukil ni haizaba masana pangsauda saujaba thangmaiban laurung purel laikaidage miyoi amagi luhongphamda Ka-Henna Fijang Khallambadagi WAMA na Louthokhnaba haizaruba Imphal Police Station da WAMA gi mathakta case file tawraki amade police ta lana charge tawramkhe masimakti khwaidagi laibak masa ta davane WAMA gi mihut manga advisor na luchingduna case file tawraki ba imungi miyoi singa punna phamina duna yanaba puraktuna Ka-Henna Khallamba Fijang Louthokpada yanakhiwaga loinana case file tawramba dusu Louthokhankhre irang thoglamgadabadagi matam sana Waroisin purakpagi damaktasu Imphal Police Station ki OC thagalakle